Messi football club to join tauba fangkiba asi mahaki maboki yamna chawba support ni haiba yai. Aduki matik chahi ga chanadaba yamna nemba oibana Messi gi imung manunggi miyoi singna mi paiba poki madudi karigumba awangba angang singa football sanarabadi soidana Messi asok apa nangani haina. Marak thatna anawba chahi lakpa asiga mari lenana Delhi Dose Manipurna mayamgi damakta giveaways ama thamjari. Video asigi loirakpada mayamda video asiga mari lenaba wahang ama hangjagani achuma pa kungkak bibiu maram aduna video asibu mayamna loiba fawodang yengbiu. Channel asibusu mayamna like, share amadi subscribe tawiduna support tawbusu kaubigan. Adubu Messi gi maboki wakalon adudi makoi mayamdagi pura tongalami. Messi da natana atopa angang singsu ground da training taunaba mabukna puduna sanahali. Mabukna yamna kanna masunupa Messi bu mayam marakta sanahanaba taksili. Chahita natana Messi yengbadasu mayam marakta yamna pikna urami. Atainadi Messi bu sanabada sokani haina pakhatli aduga Messi gi mabukti stains da famlaga kanna lawi. Angang da su ball piyune Messi da su ball piyu mana soidina goal changani ne. Messi gi mabok nani Messi bu football sanabada thawai haksang yauna sananaba inot habikiba madugi su mathakta amuke hena thawai haksang yauna naba Messi gi mabokna mama mapa dasu football but leibiu haina taksinki adubu laibukta tamlamdabana Messi na football star ama oirakpa mabokna uba fangkide Messi na chahi tara surakpada mabok leikide Grandoli Football Club ki coach Aprasiogi yamna special oiraba player Messi na masana masabu kayamuk hairabage amadi mayamdagi yamna top football sane haibasi masasu khangjaramdi Messi gi makokta masimadi lei madudi ball du hek phangbaga mana atopa player singda sungphang phanganba yade amadi ball adubu goal post amna pugadabani asini Mahabharata Arjunna uchek mamit khak ubagum Messi na mahaki mamita goal khakta ui Coach Aprasio na kangle madudi Messi asi achama sanore ama nate football gi superstar ama oiba haibasi mahaki panthungni haina Messi na football pitch ta makal gi technique Aprasio na amukta su u khidriba kya sani goalkeeper na karigumba hek ball adubu laimai da thambaga Messi na kaidawnungda ball adubu keeper na kawba ngaidi nongmai marugum yamna yangna chenduna goalkeeper dagi fawba Messi na ball munduna cheli aduga Messi na football match amada yamdrabada goal taruk tagina taret phawdi irai laina chali Messi asita singna supernatural gi power lei haibasi haibada haiman mathok loi haina khanjai Messi bu sanaba yaholiba team adu chahi taruk tangairiba angang amagidi yamna competition wangwa team amani haibiyai adubu Messi su makoidagi tana sanaba angang amadi natlamde hairiba team asidagi Argentina gi national team da sanhanaba regular oina anau talent singsu khali mafam asida atopa coach sing su Messi bu training kaya pirami Messi da top magun hairagadi karigumba ama hainanaba hotnabada choktaba naidaba asini training mafam aduda pikliba Messi na yamna mong hadan lay aduga practice tawba matamda kanagumba amatasu mahakna disturb su tawti football coach na takbirba sing adu Messi na yamna munna thawai tana tasili aduga hairba sing adubu mahakna practical oina onthoknabasu hotnei Messi gi ball handling technique aduki matik yamna faji aduga makoina pitch ta football sanadringi marakta mahaki haisinglaba football skill sing adubu audience singbu entertain su tawi adubu yengliba miyamnadi pikliba Messi bu circus ta yawba miniam amagum khali maramdi tasengna Messi gi chahiga height ka yengnabada yamna chanaramdi asum tawduna Messi bu miyamna maming amasu thonbiki nano haibadi Spanish ta nano bu miniam hairaga khangni mi kharanadi apikpa tinni hainasu Messi bu lagnaki adubu Messi gi family nadi mayamna hainariba sing adu karisu nachunglamde amati adum wangjarakani haina khanki makoina yamna nungnanglibadi Messi gi football adu khaktani football na Messi gi di pungnamakni tumba chaba chatpa football khaktani Messi na ningjariba asi Messi asi piklingaida yamna thabak sinba angang amani haiba yai mahaki nongmagi routine hairagadi school kaba
halaklaga football pudun sanaba chatpa amukkasu grandoli club ta training tawbo chatpa halaklaga na chak chaba aduga amuksu lerak khulakta thoktuna football kawba mamanaba singa chatli matam ayambada Messi na lerak khulakta adum football sanaduna laiba thengnagani imung da sumadu mangai makuta football amaga adum laigani mayamba singnasu Messi bu hana atopa achoba angang singa sanabada sokani haina chechinba adusu hantare maramdi Messi gi football da haisingba aduna lekai gi achoba angang singna faw Messi bu senabire Messi na sanariba club adugi team gi maming na New Wales All Boys kawi aduga team adugi star player amasu Messi na oiba ngamki Messi na sanariba club adugi angang singna karigumba makoina chahi taraga humdoi surakpa matamda atopa club ta hena khudong chaba amadi higher level gi training phangnanabani haiduna club adubu thadok mathau taki River Plate Buenos Aires Club Spain da based tawba football club amani aduga Messi su mahaki family thadok lairik makha mafam aduda tamthabasu tarami haujik fawda kanaguma amatana Messi gi height asi karigi damakta asuk pikliba haina khaluba laitri masagi sahi taraga humdoi suruba fawwa Messi gi height asi supnatagi 4.8 feet tagi helamdi hoi chumi India dadi hairiba height asi karisu kaiba laiti adubu Spain dadi mising asi loina height wangi mafam adugi average height ka yengnarobadi Messi gi height asi yamna nemlami River Plate team gi high singlaba sanaroi singa sanabada Messi da karisu akaiba leramdi henadum junior national team lead tawda inot hapasu ye haina Messi na khali mioi bagi laiba kanana su tambangamde khangawdana akanma nonglei nungsit amana Messi da humlakpagum medical routine checkup tawnanaba Messi na doctor gi monakta lakpa matam adudani yamna thajadaba thokaningdaba thodok ama Messi na thengnaki football star ama oinanabagi manglanda tawduna leijaba Messi khudimak Messi na tawruba khuding mahaki maikaida leiramba adu khangawde laibakna leplamba awangwa pal amana Messi mahaki family amadi asigumlaba manglan asigi marakta khaki doctor na routine medical checkup ahanba tawraba matungda amuka hanna tawnanaba Messi bu kawraki adubu handaki asidi Messi gi mapaga loinana laknanaba khanganki anisuba medical checkup adugi resulta doctor adu khitang nungnangki amadi Messi bu endocrinologist amada yenganaba Messi gi mapada hairaki numit adu 31 January 1997 ni masigi numit asidani Messi gi mapa machana doctor adubu unaba chatkiwa adubu Messi amadi makoi gi family na manglanda fawba mangkidriba adugumlaba wa khara doctor na hairaki Messi da growth hormone asi asoiba leire haina khangki amadi masina maram oiraga Messi gi height asi wangba hendribani haina khangbasu ngamki tasengna hairiba laina asi minem hairaga khangnariba asigumlaba ama oirakpagi ahanba stage ni miyamna Messi da laknakiba minem circus ta yawa mi asne chingba wahi wata kya ama mangonda sina kibasing adubu oirakliba matau asiga yengnarubada Messi gi thamoida taana thinbagum thoki doctor nasu Messi gi laina asi kayamuk lurabagi khangdana hidak langthak thabasu hekta yaba nate aduna doctor na anoba test khara tawnanaba khangalaki adubu hairiba test sing adu tawnanaba chahi amadi hena changani haina su hairaki football da ngaujaba Messi gi family aduki matik mathwai wajaki adubu karidi upai lei chahi ama ngaiba taki doctor na solution ama natraga ama soidana purakani haibagi asada tasengna Messi gi awang lepkirami masina Messi gi future da adult footballer ama oina sanabagi oithokpa adu mami asum samkirami isona tambirakpani haigadra natraga laibak phabani haigadra haiba chahi adumaki loramdaida Messi gi damakta anauba good news ama laki madudi Messi gi laina asi laingba yare haina chahi tara mari khakta ngaiba Messi na nungtigi biosynthetic growth hormone ka pataki football bu sanaba fanglabadi haina Messi na hairiba laing aduda karisu problem leiramde henadum Messi dadi nungtigi aikoina chaba tumba iruzaba asigumna thoki haurakpada Messi na injection lawba matamda mayamna yamna chingnana nungtigi kari taurino haina hangki adubu tapna mahaki teammate singna khanglaki
Hoi masi achowa thabakpudi nate. Messi su khangi madudi masi tawdragadi mahaki future semba yararoi haina. Tasengna Messi asi yamna responsible oiba nupa macha amani. Mi ama poglakpa matamda afawa mi ama hekta oirakpa nate. Awaba khudongthiba kaya maithiduna matamgi matung ina icham chamba mi amabu afawa mayamna sakhangnaba misak ama haibadu oirakkani. Adubu Messi gi football gi lambi asidadi subnatagi awaba khudongthiba kaya thengnaba hawrpada ngairba matamni. Hena afawa misak ama oinanaba punsida challenges kaya ama thengnarakkani. Adubu hauzik thengnagadoriba khudong chadaba asidi Messi amadi mahaki family dadi yamna oithoknaroidaba posak amagum thoki. Messi amadi mahaki family na hairiba challenges sing adugi solution fangkibra natraga fangkidabra haiba adu mathangi episode ta mayamda amuk khudol tamjage. Mayamgi damakta thamjariba giveaways asigi wahangdi Messi na chahi kya surakpa matamdagi growth hormone kapa hauki haiba asini. Wahang asigi paukumdi mayamna commenta drop tausinbiramu achumba paukum pirakpa miyoi singgi oiba lucky draw ama tauraga giveaways asigi mapu adu kanano haiba khanganjage. Aduga hairiba draw asi mayamda live oina sungsoi soidana su taujagani. Matang asida Daily Dose Manipurna mayamdagi kainanaba yathang nijari.